Incredible India ki homestay ki lista Manipur ki Loktak homestay su hapnaba khannakhre hairi. Ministry of Tourism ki makhada India Tourism Imphal sinduna haukiba May anida Classic Grande da amadi May manga dana Moirang ki Chandra Park and Resort Loktak da Travel and Hospitality Stakeholder Meeting pangthoktana Loktak Homestay asi Incredible India ki homestay ki lista hapsin naba khannakhibani. Pangthokiba mifam aduda Ministry of Tourism ki Deputy Director General and Regional Director Northeastern Puriba Anil Aura Manipur Lenga ki Director of Tourism Waikhom Iboholna khananenaba aduda saruk yaki thoram aduda state asida touristing na lakning naba lairiba state plan adu hingat hanbaga loinana Manipur ki Loktak Pat ki mingchat hengat naba plan sing khanaki Anil Aura na phongdokibada Manipur ki Loktak Pat asi mingchat fagat naba miyam ki pukning sing sanaba hotnabada social media campaign sathaduna ministry na angama mating pang pigani Lakliba Jun Mangada Ministry of Tourism the Sindona World Environment Day ga mari leinana asoba tourism and environment awareness program ama Loktak Pat ta pangthokani haina lauktoki mahangna makha taraduna satliba sahi asigi November da pangthokadoriba International Travel Mart asi Northeast Lamdam da dedicate tawduna Manipur ke showcase oigadoriba asida state asigi stakeholder singna saruk yanaba baton tawki